Mathangi numitta Doren Laikai ahal aniga loinana chetnabigi matung inna mau haidokpa laklami. Nupi mapade machaningol halaktabagi makokta makhut hapte da khaktuna leirami. Dorena Ozabu Bhakti yamata Waroibi numitni haiwa khangjaido soina batari haiduna hekta ngantana lakjarabani warobiro. Aibu kari haidoino khangjada ngaktang ngairi mayam tingadabu mimangda ai kari phiba moigani khangde. Hoi Ozana hairi dusu chum yani somda hekta ibemado phone chu pai handre handakse aduga madi ngarangdagi hanjilaktre ikhoidi ma tumkhre na yengludre. Adugi matang oiradi oja ai wafam amda singdokjagi haunabadi nate ai shungakpa phatre. Ozagi chaningoldo aikhoi thoibaga masa masa yanaduna ngarang chil aishu pausi karamna hudokani na khalambani. Ahal amana hanasu ngai sen oire aikhoi shomgi su waroipot leite haibadi natam lei adubu angang masel yanaduna lakle masi setna khainaba honade khanjaido. Ahal amana chatnabi se karigumba matamda aikhoina semdokpasu mathau tabra khali aigidi kashu kaide khanjai. Hoi asomgi nipa mayumgi yengade aikhoishu khumpham khangde karino ne asibu masibu ithokpa yabrane. Ozabu amkasu bhakti tawjari ai kari haigadabanu khangdre angangsingsi wakhal tade thabak ama tawbada khanthaba haibasi hainadabagum tawre. Wariduda manungda tumin leiramba mamasu mapalda thoraktuna wari sanaba yauri. Sanana asomdagi ahalsingdi lakena hairani aigi chana tawrise khitang khantharamadi phadawni. Nacha ningolda aina kayarakno magi khangnaba leibra na hangona haibadubo ma masana paukhum pidrabada aina tawgadaba sibu karino. Wafamsi khatnaba romda oina chatkadawri oja ai shukoksi aigattana ngaurabani aikhoi thoibana tawrise. Aidi makhoi masel icham chamna tinabra na hairaga som tho haina makhoi gi laibakta tamlam tawrini haina khandoklashido. Ikai kreda migi mamangda oza hoya pambado dum haibi aigi chana lanbani aina magi mahut sillaga lalle haijari. Shibu oithokpa yagadrane nipagi mamana dine mamaudo yam pamjare yaradi setna khaina hanbinu hainane kanna sinaraglido. Sauninge haiduna iting thokpasu yaba nataba. Oza sigi matangsidi ai tasingna kok ngaure ibemadubu kadaida legi yaragadi khitangana thinbirakpa yagadra. Asomgi kangbuna amuk kari hairakpa khuraini haibadaine makhoido aiga nakna loinaba mi yauri aduda pau handok hankhigi. Ozana si tawsi haibado aishu adum tawsi aigidi karimata haijaroido. Yam chaida ai yaradine hojik lekai manama mane sing tawduna ichagi majel hangba lakchagi. Yani kashu kaide madunabu hena phani khanje nupi mayumna haiba wado taba nattana aikhoigidi upai leijadedo kari wahai haigani so khanpham khangdre. Waroibi yadre oja mama hana thajarage aduga wari makha sanarasi asomgi mi amuk unadoishani. Kokse am sare tawrise. Saudi sauning imong masel hanasu khangnagum taw athiba khonda hairubasu yada machaningolgi machil hangba oina laame. Sanana imagi tombiya nangbu kitada su wakhal khanthaba kari kaibagi nati nachino ongliba yumse natradi leitrabo. Icheya mi tani tapna ngang aidine chakpada loireda asomgi nupa mayumda kari khumdoino mina kari khalamgani. Mamaido ikai ikiga khangdra male machin khumba haure nupado yam nungsira male. Nitina aina hana leige khankibani akhoi chena hanjakibani. Masi kayadano yengo yam hauna haina ima
ꯑꯩ ꯏꯁꯥꯅ ꯌꯥꯅ ꯃꯉꯣꯟꯗ ꯆꯦꯜꯂꯕꯅꯤ ꯅꯨꯄꯥꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯩꯅꯣꯝꯇꯗ ꯂꯩꯕ ꯉꯝꯃꯣꯏ ꯅꯪꯅ ꯅꯍꯩ ꯑꯗꯨꯛ ꯌꯥꯝ ꯇꯝꯃꯤꯗꯣ ꯈꯟꯊꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯏꯃꯥꯁꯨ ꯈꯟꯗꯨꯅ ꯑꯝꯇ ꯌꯦꯡꯉꯨ ꯉꯔꯥꯡ ꯅꯍꯥꯟꯇ ꯈꯪꯕꯁꯨ ꯅꯠꯇꯦ ꯍꯥꯟꯅꯗꯒꯤ ꯈꯪꯂꯛꯑꯕ ꯃꯤꯁꯛꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯔꯥꯎꯗꯅ ꯀꯩꯒꯤꯅꯣ ꯁ꯭ꯋꯥꯏꯗ ꯏꯁꯧ ꯂꯥꯡꯉꯤꯁꯤꯕꯣ ꯅꯨꯄꯤ ꯑꯃꯅ ꯇꯣꯝꯕꯤꯌꯥ ꯅꯪꯁꯨ ꯍꯦꯟꯃꯜꯂꯤ ꯅꯃꯥꯅ ꯁꯥꯎꯔꯤꯁꯦ ꯈꯨꯝꯕ ꯇꯣꯛꯑꯣ ꯌꯥꯔꯦ ꯅꯦꯅꯦ ꯑꯩ ꯊꯥꯏꯅ ꯑꯩꯈꯣꯏ ꯆꯦꯁꯨ ꯁꯤꯗ ꯂꯩꯅꯤ ꯈꯪꯉꯗꯤ ꯍꯥꯟꯅ ꯀꯣꯛ ꯆꯦꯜꯂꯝꯗꯧꯅꯤ ꯌꯥꯔꯔꯣꯏ ꯃꯥ ꯌꯥꯝ ꯄꯥꯝꯖꯔ ꯃꯥꯜꯂꯦ ꯄꯥꯝꯕꯒ ꯅꯠꯇꯦ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯌꯥꯏꯁꯦ ꯊꯥꯏꯅ ꯖꯦꯜ ꯀꯥꯕꯗꯒꯤꯅꯤ ꯏꯃꯥ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯏꯕꯥꯅꯤ ꯈꯥꯏꯅꯗꯧ ꯑꯣꯏꯔꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏ ꯑꯃꯨꯛ ꯆꯦꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯖꯔꯒꯦ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯗꯣ ꯌꯥꯝ ꯇꯜꯂꯤ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯃꯝꯇꯥꯗꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯀꯣꯛ ꯆꯪꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯐꯖꯗꯦꯅ ꯂꯩꯔꯤꯕꯅꯤ ꯃꯆꯦꯗꯤ ꯆꯥ ꯇ꯭ꯔꯦꯗꯨꯃꯒ ꯆꯪꯈ꯭ꯔꯦ ꯔꯥꯁ꯭ꯔꯤꯅ ꯆꯥ ꯄꯥꯏꯁꯦ ꯃꯌꯥꯝ ꯑꯩꯀꯣ ꯆꯥꯒ ꯑꯃꯠꯇ ꯊꯛꯅꯤꯡꯗꯦ ꯅꯅꯥꯎ ꯅꯨꯄꯤ ꯁꯛꯇꯥꯁꯤ ꯎꯕꯗꯅꯦ ꯑꯩ ꯂꯣꯏꯅ ꯄꯦꯜꯂꯤ ꯑꯁꯣꯝꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯌꯥꯔꯗꯤ ꯈꯥꯏꯗꯣꯛꯅꯧ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯃꯇꯝꯗ ꯍꯣꯡꯁꯦꯅ ꯍꯥꯏꯔꯛꯏꯅꯤ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣ ꯑꯣꯏꯔꯗꯤ ꯑꯩ ꯏꯟꯊꯣꯛꯑ ꯌꯥꯔꯦ ꯀꯣꯟꯅ ꯑꯉꯥꯡꯒ ꯌꯥꯎꯔꯀꯥꯟꯗ ꯂꯧꯈꯠꯂꯁꯨ ꯑꯩ ꯀꯩꯝꯇ ꯀꯥꯏꯗꯦ ꯇꯣꯝꯕꯤꯌꯥ ꯅꯪ ꯁꯨꯃꯥꯏꯅ ꯈꯨꯝꯃꯛꯀꯅꯤꯒ ꯊꯥꯖꯗꯦ ꯏꯅꯝꯃ ꯑꯩ ꯋꯥꯕ ꯌꯥꯕ ꯋꯥꯈ꯭ꯔꯦ ꯑꯃꯨꯛ ꯋꯥꯕ ꯉꯝꯃꯔꯣꯏ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏ ꯆꯦꯒ ꯃꯈꯣꯏ ꯇꯥꯃꯣꯒ ꯍꯣꯡꯈꯤꯕ ꯃꯇꯝꯗ ꯂꯨ ꯀꯣꯛꯇꯨꯅ ꯋꯥꯕ ꯈꯥꯡꯕ ꯑꯩꯅ ꯑꯥꯗ ꯁꯤꯗꯦꯗ ꯈꯛꯄ ꯁꯤꯅ ꯀꯥꯏꯅꯕ ꯉꯝꯕ꯭ꯔꯁꯨ ꯅꯠꯇꯦ ꯑꯩ ꯑꯇꯣꯞꯄꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯔꯥꯁ꯭ꯔꯤꯅ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯅꯦ ꯒ꯭ꯌꯥꯟ ꯃꯝꯃꯦ ꯆꯦ ꯑꯝꯇ ꯃꯝꯈꯤꯅꯨ ꯆꯦꯒꯤ ꯃꯤꯠꯅ ꯅꯨꯡꯇꯤꯒꯤ ꯎꯔꯕ ꯅꯨꯄꯥꯁꯤꯗ ꯂꯩꯗꯣꯏꯁꯦ ꯍꯦꯟꯅ ꯍꯔꯥꯎꯒꯦꯗꯤ ꯂꯩꯇꯗꯅ ꯁꯥꯎꯕ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯅꯔꯣ ꯅꯆꯦꯅꯅ ꯑꯁ ꯅꯦꯅꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯟꯅ ꯆꯦꯟꯗ꯭ꯔꯤꯉꯩ ꯐꯥꯗꯣꯛꯄꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯐꯥꯗꯣꯛꯄꯒꯤ ꯑꯥꯔꯊꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯅꯪꯁꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯆꯪ ꯆꯪꯉꯤꯕ ꯍꯥꯏꯗꯨꯔꯣ ꯏꯃꯥ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯗ ꯉꯔꯥꯡꯅ ꯈꯪꯍꯧꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯃꯈꯣꯏ ꯑꯅꯤ ꯈꯥꯏꯗꯣꯛꯄꯒꯤ ꯑꯥꯔꯊ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥꯅ ꯍꯣꯡꯕ ꯉꯝꯃꯣꯏꯗ ꯑꯣꯏꯔꯗꯤ ꯑꯩ ꯍꯜꯂꯛꯑꯣꯏꯀꯣ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯅꯁꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯇꯦꯕ ꯁꯟꯅ ꯋꯥꯏꯕꯅ ꯍꯦꯟꯅ ꯁꯥꯊꯤ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯅꯤ ꯃꯁꯦ ꯃꯤꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯕꯁꯤꯕꯨ ꯁꯥꯎꯕ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯔꯦ ꯅꯪꯁꯨ ꯈꯨꯝꯃꯅꯨ ꯃꯁꯥꯅ ꯅꯨꯄꯥꯁꯦ ꯄꯥꯝꯃꯦꯅ ꯂꯩꯔꯕꯁꯤꯗ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯨꯗꯣꯏꯅꯣ ꯁꯤꯗꯤ ꯍꯟꯕꯅ ꯐꯔꯅꯤꯗ ꯍꯣꯏꯗꯍꯦ ꯅꯤꯄꯥ ꯑꯁꯨꯛ ꯐꯕ ꯑꯃ ꯐꯪꯉꯁꯤꯕꯨ ꯅꯤꯁꯥ ꯆꯥꯕꯁꯨ ꯅꯠꯇꯦ ꯃꯍꯩ ꯍꯥꯏꯔ ꯋꯥꯡꯅ ꯇꯝꯃꯨꯔꯤ ꯊꯕꯛ ꯍꯥꯏꯔ ꯇꯧꯔꯤ ꯃꯤꯅ ꯄꯥꯝꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯌꯥꯝ ꯍꯩꯅꯅꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯂꯧꯈ꯭ꯔꯦ ꯌꯥꯔꯦꯗ ꯏꯃꯥ ꯁꯨꯝ ꯉꯥꯡꯉꯅꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤꯗꯨꯗ ꯂꯩꯒꯦ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯀꯞꯄꯛꯁꯅꯤꯌꯦ ꯀꯞꯅꯨ ꯏꯃꯥ ꯍꯜꯂꯒꯦꯀꯣ ꯅꯪ ꯅꯨꯄꯥꯁꯤꯗ ꯂꯩꯌꯨꯀꯣ ꯍꯣꯏ ꯏꯃꯥ ꯂꯩꯒꯦ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯣ ꯃꯃꯥꯅ ꯁꯥꯎꯏ ꯍꯥꯏꯕꯒ ꯆꯪꯗꯦ ꯃꯥꯅ ꯋꯥꯈꯤꯕꯗ ꯀꯅꯥꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯅꯦꯝꯄꯣꯛ ꯑꯃꯨꯛ ꯀꯥꯔꯟ ꯇꯧꯕ ꯆꯪꯂꯛꯂꯦ ꯃꯌꯥꯝꯁꯨ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ ꯁꯥꯎꯅꯗꯕꯤꯅꯦ ꯅꯤꯡꯊꯤꯖꯅ ꯍꯥꯏꯅꯁꯤꯗꯣ ꯏꯆꯦ ꯑꯉꯥꯡ ꯃꯁꯦꯜꯅ ꯇꯧꯔꯤꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗꯅꯦ ꯑꯩꯗꯤ ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯃꯔꯣꯏ ꯑꯗꯣꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯪꯒꯠꯄꯁꯨ ꯌꯥꯔꯔꯣꯏꯗꯣ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯑꯣꯏꯌꯨ ꯇꯝꯈ꯭ꯔꯕ ꯄꯣꯠꯁꯛꯇꯨꯗꯤ ꯑꯃꯨꯛ ꯄꯤꯊꯣꯛꯄ ꯄꯥꯝꯗꯦ ꯁꯅꯥ ꯅꯆꯥꯁꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯄꯤꯗꯧꯅꯤꯀꯣ ꯃꯃꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯩ ꯍꯧꯔꯤꯕꯅꯤ ꯍꯣꯏ ꯁꯥꯎꯐꯝꯕꯨꯗꯤ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯗꯤ ꯀꯩ ꯎꯄꯥꯏ ꯂꯩ ꯏꯃꯨꯡ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤꯗ ꯉꯥꯏꯍꯥꯛ ꯄꯦꯟꯗꯕꯒꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯑꯉꯥꯡ ꯃꯁꯦꯜ ꯌꯥꯅꯔꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯨꯅꯤ ꯁꯅꯥ ꯅꯪ ꯌꯥꯝꯗꯤ ꯁꯥꯎꯅꯤꯡꯉꯝꯃꯅꯤ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯌꯦꯅ ꯁꯥꯎꯅꯨꯀꯣ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯗꯤꯅꯦ ꯏꯃꯧ ꯑꯣꯏꯅ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯏꯆꯦ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯆꯦꯟ ꯆꯣꯡꯕ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯆꯠꯅꯕꯤ ꯑꯃꯨꯛ ꯌꯥꯎꯔꯨꯕ ꯅꯠꯇꯦ ꯍꯣꯏ ꯅꯪꯅ ꯁꯥꯎꯔꯤꯗꯨꯁꯨ ꯁꯥꯎꯕ ꯍꯜꯂꯨ ꯑꯉꯥꯡ ꯑꯅꯤꯒꯤ ꯀꯨꯊꯤ ꯌꯦꯡꯉꯒꯅꯦ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯁꯤ ꯏꯆꯦ ꯃꯥ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯉ ꯃꯥꯜꯂꯦ ꯍꯣꯡꯕꯤꯔꯅꯤ ꯃꯊꯪ ꯊꯥꯒ ꯉꯥꯏꯔꯔꯣꯏ ꯍꯣꯏ ꯍꯟꯗꯛ ꯊꯥꯗ ꯍꯣꯡꯉꯁꯤ ꯌꯥꯔꯦ ꯑꯋꯨꯟꯄꯣꯠ ꯃꯔꯨꯞ ꯌꯥꯎꯕꯗꯣ ꯀꯣꯛ ꯂꯧꯊꯣꯛꯑ ꯂꯣꯏꯔꯦ ꯅꯥꯎꯕꯤꯌꯥ ꯑꯩ ꯀꯨꯏꯅ ꯂꯩꯔꯔꯣꯏ ꯆꯠꯂꯒꯦ ꯑꯩ ꯊꯣꯛꯑꯝꯃꯒꯦꯀꯣ ꯁꯥꯎꯕꯤꯅꯨꯀꯣ ꯃꯃꯥꯁꯦ ꯄꯦꯟꯗꯗꯅ ꯇꯧꯔꯤꯅꯤ ꯑꯁꯣꯝꯗꯁꯨ ꯋꯥꯔꯣꯏꯄꯣꯠ ꯀꯥꯏꯕꯗꯨꯗ ꯀꯥꯏꯗꯦ ꯃꯌꯥꯝꯅ ꯆꯥ ꯊꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯊꯛꯑꯒꯦꯀꯣ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯄꯥꯈꯠꯄ ꯐꯥꯎꯗꯦ ꯆꯥ ꯊꯛꯇꯨꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕ ꯉꯝꯃꯤ ꯔꯥꯁ꯭ꯔꯤꯅ ꯇꯣꯝꯕꯤꯌꯥ
ꯏꯃꯥꯁꯦ ꯁꯥꯎꯔ ꯆꯠꯈ꯭ꯔꯦ ꯇꯥꯟꯅꯗꯅ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯪꯒꯨꯝꯕꯅꯤ ꯆꯦ ꯑꯩꯅ ꯁꯤꯈꯤꯕꯗꯨꯔꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯍꯥꯏ ꯏꯟꯊꯤꯅ ꯉꯥꯡꯅꯧꯅꯦ ꯍꯦꯟꯅ ꯈꯣꯏꯕꯣ ꯐꯤꯡꯒꯠꯅꯒꯅꯨꯅꯦ ꯂꯩꯀꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗꯅ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯅꯤ ꯍꯥꯏꯗꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯅꯤ ꯅꯪꯅ ꯍꯥꯟꯅ ꯈꯪꯅꯕ ꯂꯩ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯕꯦꯝꯃꯧ ꯅꯪꯕꯨ ꯇꯁꯦꯡꯅ ꯈꯪꯅꯕ ꯂꯩ ꯍꯥꯏꯍꯧꯗ꯭ꯔꯕꯣ ꯀꯥꯏꯗꯦ ꯑꯗꯣ ꯍꯥꯏꯔꯨꯔꯗꯤ ꯃꯤꯀꯨꯞ ꯐꯥꯗꯕꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯕꯤꯒꯦꯅ ꯍꯥꯏꯔꯅꯤ ꯑꯩꯁꯨꯅꯦ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤꯅꯦ ꯈꯪꯉꯕ ꯑꯁ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯩꯅꯣ ꯏꯕꯦꯝꯃ ꯔꯥꯁ꯭ꯔꯤ ꯀꯥꯟꯅꯗꯦ ꯂꯣꯏꯁꯤꯜꯂꯨ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯅꯨꯄꯤ ꯊꯤꯟꯗꯕ ꯌꯥꯔꯣꯏ ꯀꯩꯊꯦꯜ ꯆꯠꯇꯨꯅꯅꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯁꯦꯠꯄ ꯌꯥꯕ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯤꯔꯨꯁꯤ ꯃꯃꯥ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯟꯗꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯍꯥ ꯏꯃꯨꯡ ꯑꯅꯤ ꯍꯥꯠꯅ ꯇꯨꯞꯅꯗꯣꯏ ꯁꯔꯨꯛ ꯅꯨꯡꯁꯤꯅ ꯂꯩꯕꯁꯤꯅ ꯐꯗꯣꯏꯅꯤ ꯑꯩ ꯐꯤ ꯍꯣꯡꯉꯒꯦꯀꯣ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨ ꯇꯣꯝꯕꯤꯌꯥ ꯅꯪ ꯈꯤꯇꯪꯗꯤ ꯍꯦꯟꯃꯜꯂꯤꯀꯣ ꯆꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯄꯣꯠ ꯂꯩꯕꯗ ꯑꯩꯅ ꯄꯥꯝꯃꯣꯏꯗꯕ ꯈꯜꯂꯒ ꯂꯩꯕꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯑꯃꯨꯛ ꯌꯥꯔꯦꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯅꯪ ꯀꯥꯗ ꯂꯩꯖꯔꯨꯔꯣ ꯑꯗꯨꯛ ꯄꯥꯝꯗꯅ ꯆꯦꯜꯂꯛꯑꯕ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯨꯅꯦ ꯏꯆꯤꯜ ꯏꯅꯥꯎꯅꯦ ꯄꯨꯟꯅ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯕ ꯇꯥꯔꯦꯗꯅ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯥꯔꯕꯤꯅ ꯆꯥꯏꯔꯝꯕ ꯃꯌꯥꯝꯗꯣ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯃꯗꯨꯁꯨ ꯊꯑꯣꯏꯅ ꯐꯤꯔꯣꯜꯁꯤꯡꯗꯨ ꯆꯥꯏꯊꯣꯛꯂꯤꯔ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯥꯏ ꯌꯥꯔꯣꯏꯕꯤ ꯀꯩ ꯍꯥꯏꯒꯦ ꯌꯥꯏ ꯅꯈꯣꯏ ꯏꯃꯥꯗꯣ ꯐꯖꯅ ꯐꯥꯏꯌꯔ ꯇꯥꯔ ꯆꯠꯈ꯭ꯔꯦ ꯊꯣꯡꯒꯥꯜꯗ ꯑꯩꯒ ꯊꯦꯡꯅꯩ ꯄꯩꯅ ꯌꯦꯡꯉꯝꯕꯤꯒꯗꯧꯔꯦ ꯑꯩꯁꯨ ꯅꯣꯛꯁꯤꯟꯒꯦ ꯇꯧꯔꯒ ꯀꯤꯃꯟꯗꯅ ꯑꯗꯨꯝ ꯆꯪꯉꯦ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯣꯏꯅꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯩꯒ ꯈꯔ ꯉꯪꯈꯠꯅꯈ꯭ꯔꯦ ꯑꯗꯨꯗꯅꯦ ꯑꯩꯁꯨ ꯆꯤꯟ ꯈꯔ ꯈꯨꯝꯃꯨꯔꯕ ꯉꯥ ꯂꯩꯔꯨꯕꯅꯤ ꯑꯍꯜ ꯂꯩꯔꯤ ꯃꯌꯥꯝꯁꯤꯅ ꯂꯩꯅꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯂꯩꯕ ꯇꯥꯕ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯑꯅꯤꯁꯨ ꯂꯥꯛꯑꯅꯤ ꯏꯇꯩꯗꯤ ꯅꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯆꯦꯗꯤ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯇꯥꯃꯣ ꯎꯕꯗ ꯑꯩꯅ ꯂꯩꯗꯨꯅ ꯆꯠꯂꯤ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯔꯦ ꯃꯣꯏ ꯃꯌꯥꯝꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯌꯥꯔꯦ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯑꯩ ꯌꯨꯝꯗ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯁꯣꯝ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯁꯤꯜꯂꯗꯤ ꯅꯪꯅ ꯆꯦꯜꯂꯨꯕꯁꯨ ꯂꯩꯇꯦ ꯀꯩꯅꯣ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯟꯗꯦ ꯃꯈꯣꯏꯅ ꯈꯥꯏꯗꯣꯛꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯍꯦꯛꯇ ꯂꯧꯕ ꯂꯥꯛꯑꯗꯧꯅꯤ ꯍꯟꯕꯗ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯆꯩ ꯈꯔꯗꯤ ꯂꯩꯔꯤ ꯐꯨꯗ ꯐꯨꯁꯅꯨ ꯄꯥꯎ ꯇꯝꯃꯣ ꯅꯍꯥꯟꯋꯥꯏꯗꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕꯅꯤꯅ ꯐꯣꯟ ꯑꯃ ꯂꯩꯗꯨꯅ ꯅꯉꯣꯟꯗ ꯄꯤꯕ ꯉꯝꯗꯦꯗꯅ ꯇꯨ ꯕꯦꯁꯤꯛ ꯑꯃ ꯂꯩꯕꯤꯔꯕꯅꯤ ꯅꯪꯒꯤ ꯁꯤ ꯄꯨꯈꯣ ꯊꯦꯡꯛꯌꯨ ꯌꯥꯏ ꯀꯥꯏꯔꯁꯨ ꯌꯥꯕ ꯍꯥꯏꯅ ꯈꯟꯕꯅꯤ ꯁꯥꯊꯤꯟ ꯅꯨꯡꯉꯥꯏꯌꯦ ꯉꯁꯤꯗꯤ ꯂꯥꯟ ꯇꯥꯖꯔꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤꯀꯣ ꯁꯤꯗꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯑꯗꯨꯝ ꯍꯤꯞꯇꯣꯛꯀꯦ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯌꯥꯝ ꯈꯠꯅꯨꯀꯣ ꯑꯣ ꯋꯥꯈꯜꯗꯣ ꯈꯔ ꯐꯅ ꯈꯜꯂꯨ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯀꯣꯟꯖꯒꯦꯁꯦ ꯇꯨꯡꯂꯣꯝꯗꯩ ꯑꯣꯏꯔꯁꯨ ꯃꯤ ꯇꯥꯅꯤꯀꯣ ꯀꯥꯔꯟ ꯇꯧꯅꯨ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯀꯣꯜꯂꯤ ꯈꯗꯥꯡꯗꯨꯅ ꯅꯨꯄꯤꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯃꯤ ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨꯁꯦ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯤ ꯋꯥꯔꯦꯁꯦ ꯄꯤꯛꯑꯁꯨ ꯃꯒꯨꯟ ꯂꯩꯕꯅꯤꯅ ꯃꯤꯅꯁꯨ ꯄꯥꯝꯅꯩꯗꯣ ꯃꯈꯣꯏꯗꯣ ꯑꯩꯅ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯗ꯭ꯔꯥ ꯈꯪꯗꯦꯗ ꯃꯤꯒꯤ ꯋꯥꯗꯤ ꯑꯩꯗꯤ ꯅꯪꯅ ꯗꯣꯛꯇꯔ ꯇꯝꯗ꯭ꯔꯤꯉꯩꯗꯩ ꯀꯣꯏꯅꯔꯛꯄꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯁꯨ ꯀꯩꯝꯇ ꯈꯦꯠꯅꯕ ꯂꯩꯇꯦ ꯊꯥꯗꯣꯛꯑꯁꯦ ꯌꯥꯏ ꯑꯩ ꯊꯕꯛ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯈꯤꯒꯦ ꯆꯦꯒ ꯃꯃꯥꯒꯁꯨꯅꯦ ꯀꯩꯊꯦꯜ ꯆꯠꯅꯤꯅ ꯍꯥꯏꯈꯤꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦꯀꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯅꯪꯅ ꯅꯣꯝꯕꯤꯅꯤ ꯍꯥꯏꯗꯣ ꯍꯧꯖꯤꯛꯇꯩ ꯍꯧꯔꯣꯀꯣ ꯃꯃꯥꯟꯅꯕ ꯑꯅꯤꯁꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ ꯂꯥꯛꯄꯅ ꯕ꯭ꯔꯣ ꯅꯪ ꯗꯥꯎ ꯌꯥꯕ ꯃꯤꯅꯤꯀꯣ ꯁꯥꯊꯤꯟ ꯌꯥꯕ ꯃꯤꯅꯤ ꯑꯄꯥꯝꯕ ꯅꯨꯄꯤꯗꯣ ꯂꯧꯕ ꯐꯪꯉꯦ ꯃꯇꯝ ꯈꯔ ꯆꯥꯛꯆꯔꯁꯨ ꯄꯨꯝꯅꯃꯛ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯀ꯭ꯔꯤꯄꯥꯗꯩꯅꯤ ꯑꯩꯅ ꯃꯥꯕꯨ ꯐꯪꯖꯕꯁꯦ ꯑꯩ ꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒꯅꯦ ꯚꯛꯇꯤ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯗꯦꯕꯤꯠꯅ ꯅꯈꯣꯏꯅꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯅꯤ ꯍꯥꯏꯒꯦ ꯑꯍꯟ ꯃꯁꯦꯟ ꯋꯥꯔꯤ ꯍꯥꯟꯅ ꯇꯧꯈꯤꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯝꯕꯒ ꯑꯝꯇ ꯑꯩ ꯍꯪꯗ꯭ꯔꯦꯗ ꯑꯍꯜꯅ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯐꯅꯕ ꯁꯤꯟꯗꯧꯅꯤ ꯑꯩꯈꯣꯏꯅꯗꯤ ꯀꯩ ꯉꯝꯅꯤ ꯂꯥꯛꯄꯅ ꯕ꯭ꯔꯣ ꯅꯈꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯦ ꯏꯆꯥ ꯑꯅꯤꯁꯨ ꯂꯥꯛꯑꯝꯃꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯉꯥꯡꯁꯨ ꯑꯝꯇ ꯅꯠꯇ꯭ꯔꯕꯅꯤ ꯈꯔ ꯈꯖꯤꯛ ꯈꯟꯊꯔꯝꯃꯗꯤ ꯀꯌꯥꯝ ꯐꯅꯤꯗꯣ ꯄꯥꯕꯨꯡ ꯂꯨꯍꯣꯡꯕꯩ ꯋꯥꯗꯤ ꯀꯩ ꯍꯥꯏꯅꯔꯒꯦ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯑꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯗꯦꯅ ꯈꯥꯏꯗꯣꯛꯅꯤ ꯑꯃꯨꯛ ꯆꯦꯜꯂꯛꯑꯗꯤ ꯈꯥꯏꯗꯣꯛꯄꯒꯤ ꯑꯥꯔꯊ ꯊꯣꯛꯇ꯭ꯔꯦꯗꯅ ꯄꯥꯕꯨꯡ ꯅꯆꯥꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯍꯩ ꯏꯆꯥꯅ ꯁꯣꯏ ꯍꯥꯏꯕ ꯅꯠꯇꯦꯅꯤ ꯀꯩꯁꯨ ꯁꯣꯏꯕ ꯅꯠꯇꯦ ꯋꯥꯐꯝꯁꯤꯗ ꯑꯗꯨꯕꯨꯅꯦ ꯅꯨꯄꯤ ꯃꯃꯥꯗꯤ ꯃꯩ ꯍꯧꯔꯕꯅꯤ ꯃꯥ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯂꯨꯅ ꯇꯧꯈꯤꯕꯗꯣ ꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯗꯤ ꯄꯥꯕꯨꯡ ꯅꯍꯥꯟꯋꯥꯏꯁꯦ ꯑꯗꯨꯝ ꯈꯪꯅꯔꯤꯕꯅꯤ ꯍꯣꯏ
ꯃꯤꯒꯤ ꯋꯥꯔꯣꯏ ꯄꯣꯠ ꯀꯥꯏꯍꯟꯕꯗꯨꯗꯤ ꯐꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯔꯨꯝꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯕꯗꯤ ꯍꯧꯅꯗꯦꯕ ꯊꯣꯏꯕ ꯅꯪ ꯃꯥꯡꯖꯧꯅꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯃꯇꯪ ꯐꯥꯎꯗꯣꯛꯂꯝꯕꯗꯤ ꯌꯥꯕꯅꯤ ꯅꯈꯣꯏ ꯃꯃꯥꯅꯗꯤ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯇꯥꯔꯨꯗꯕ ꯑꯗꯣ ꯄꯥꯕꯨꯡ ꯇꯥꯃꯣꯗꯤ ꯁꯥꯎꯗ꯭ꯔꯣ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯉꯥꯡꯗ꯭ꯔꯤꯔꯥ ꯁꯥꯎꯕꯒꯤ ꯉꯥꯡꯗ꯭ꯔꯤꯔꯥ ꯑꯃꯗꯤ ꯇꯧꯔꯤꯕꯅꯤ ꯃꯥꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯥꯎꯋꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯀꯥꯏꯍꯟꯕꯗꯤ ꯐꯖꯕ ꯋꯥꯐꯝꯁꯨ ꯅꯠꯇꯦꯗꯣ ꯔꯥꯁꯕꯤꯔꯅ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯀꯗꯥꯏꯗꯅꯣꯅꯦ ꯅꯪꯅ ꯑꯃꯨꯛ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯈꯟꯅꯒꯦ ꯇꯧꯕꯁꯤꯗ ꯀꯨꯏꯔꯣꯏꯌꯦ ꯄꯥꯕꯨꯡ ꯊꯣꯡꯒꯥꯟꯗ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯦ ꯋꯥꯖꯥꯎꯁꯨ ꯉꯥꯡꯕꯩ ꯃꯑꯣꯡꯅꯤ ꯌꯥꯅꯤ ꯑꯩ ꯎꯅꯔꯨꯒꯦ ꯕ꯭ꯔꯣ ꯑꯩ ꯇꯧꯒꯦ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯄꯛꯇꯕ ꯅꯨꯄꯥꯗꯣ ꯑꯣꯏꯖꯥꯠꯂꯥ ꯋꯥꯔꯣꯏ ꯄꯣꯠ ꯀꯥꯏꯕꯒꯤ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯤ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯂꯥꯛꯂꯤꯕ ꯍꯥꯏꯗꯨꯅꯤ ꯕꯤꯕꯦꯛꯇꯣ ꯇꯨ ꯑꯁꯤ ꯂꯩꯔꯤꯗꯣ ꯐꯨꯗꯦꯎ ꯃꯥꯅꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯃꯨꯜꯂꯤꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯁꯛꯅꯤ ꯃꯥ ꯍꯥꯠꯂ ꯐꯗꯧꯅꯤ ꯗꯦꯕꯤꯠꯅ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥ ꯍꯥꯠꯄꯕ ꯅꯪ ꯑꯣꯏꯅ ꯍꯤꯡꯐꯝ ꯐꯨꯝꯒꯦ ꯂꯥꯎꯅꯦ ꯍꯩ ꯏꯆꯥꯁꯥ ꯉꯥꯏꯈꯣ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯍꯥꯟꯅ ꯐꯤꯡꯒꯠꯄ ꯌꯥꯗꯦꯀꯣ ꯍꯦ ꯑꯍꯜ ꯅꯪꯅꯔ ꯅꯆꯥ ꯅꯨꯄꯥꯗ ꯅꯨꯄꯤ ꯆꯦꯜꯂꯣꯅ ꯏꯟꯁꯤꯜꯂꯤꯁꯦ ꯆꯥꯎꯈꯠꯇꯕ ꯀꯧꯏ ꯅꯣꯏ ꯏꯃꯨꯡꯁꯦ ꯂꯩꯀꯥꯏ ꯃꯤꯒ ꯑꯝꯇ ꯁꯪꯒ ꯇꯧꯖꯗ꯭ꯔꯣ ꯍꯦꯔꯥ ꯄꯥꯕꯨꯡꯗ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯨꯗ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯤꯁꯦ ꯃꯥꯅ ꯅꯠꯇ꯭ꯔꯣ ꯇꯥꯟꯖꯥꯗꯨꯗ ꯁꯦꯈꯔ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥꯅ ꯁ꯭ꯋꯥꯏꯗ ꯋꯥꯖꯥꯎ ꯌꯥꯝ ꯉꯥꯡꯉꯤꯁꯤꯅ ꯅꯨꯄꯤ ꯐꯪꯍꯧꯗꯕꯩꯔꯣ ꯅꯁꯥꯅ ꯍꯥꯟꯅ ꯆꯦꯜꯍꯧꯕ ꯅꯠꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯍꯟꯒꯦ ꯈꯟꯕꯤꯔꯅꯨ ꯅꯪꯅ ꯀꯅꯥ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯆꯪꯅꯤ ꯁꯤꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯣꯛ ꯌꯥꯝ ꯁꯥꯏꯀꯣ ꯂꯨꯍꯣꯡꯕꯗ ꯃꯤ ꯀꯌꯥ ꯍꯥꯏꯁꯤꯒꯦꯅ ꯆꯠꯂꯣ ꯍꯜꯂꯣ ꯅꯁꯛꯇꯨ ꯎꯠꯂꯅꯨ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯒꯦ ꯁꯤ ꯅꯨꯄꯥꯁꯥꯅ ꯍꯥꯠꯂ ꯐꯗꯧꯅꯤ ꯀꯩꯊꯦꯜ ꯀꯥꯔꯨꯕ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯄ ꯃꯄꯥ ꯑꯣꯏꯕꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯊꯦꯡꯅꯔꯦꯗꯣ ꯃꯈꯨꯠꯇ ꯄꯥꯏꯕ ꯄꯣꯠꯁꯛꯇꯨ ꯃꯃꯧꯗ ꯐꯠꯁꯤꯅꯦ ꯃꯝꯇꯥ ꯐꯤꯡꯒꯠꯄ ꯍꯧꯏ ꯀꯔꯤꯅꯣꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯑꯐꯥꯎꯕ ꯁꯥꯔꯤꯁꯤꯕꯣ ꯊꯧ ꯂꯩꯇꯕꯒꯤ ꯋꯥꯔꯣ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯂꯦꯝꯅꯁꯤ ꯐꯨꯔꯁꯨꯅꯦ ꯈꯨꯐꯨ ꯊꯤ ꯍꯥꯏꯅꯤꯅꯦ ꯑꯣ ꯁꯣꯝꯅ ꯏꯃꯥ ꯁꯥꯕꯤꯔ ꯅꯈꯣꯏꯗꯅ ꯂꯩꯀꯥꯏ ꯄꯥꯟꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩ ꯑꯩꯒ ꯍꯥꯏꯅ ꯁꯤꯡꯅꯈ꯭ꯔꯕ ꯅꯨꯄꯤꯁꯦ ꯅꯆꯥ ꯅꯨꯄꯥꯅ ꯅꯝꯗꯝ ꯆꯦꯜꯂꯤꯁꯤ ꯀꯩꯁꯨ ꯍꯥꯏꯗꯕꯤ ꯍꯦꯟꯅ ꯁꯧꯒꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯅꯨꯄꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯕꯅꯤ ꯊꯥꯖꯗ꯭ꯔꯒꯅꯦ ꯀꯦꯁ ꯇꯧꯅꯁꯦꯁꯨ ꯀꯥꯏꯗꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯕꯛ ꯏꯪꯈꯥꯡꯒꯗꯤ ꯇꯧꯏꯀꯣ ꯇꯧꯋꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯣ ꯇꯧꯔꯗꯤꯅꯦ ꯅꯨꯄꯤ ꯐꯪꯖꯁꯅꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯑꯍꯥꯟꯕꯗꯤ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯅ ꯁꯤꯡꯅꯈ꯭ꯔꯕ ꯅꯨꯄꯤ ꯆꯦꯜꯂꯛꯄꯁꯦ ꯑꯗꯨꯅꯅꯦ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇꯅꯦ ꯆꯣ ꯅꯌꯨꯝꯗ ꯐꯖꯅ ꯆꯠꯂꯨ ꯆꯣ ꯅꯠꯇ꯭ꯔꯒꯅ ꯕꯥꯔꯇꯣꯟ ꯑꯃ ꯌꯧꯍꯜꯂꯛꯀꯦ ꯍꯩ ꯅꯪ ꯋꯥ ꯉꯥꯡꯅꯨ ꯃꯁꯤ ꯂꯣꯀꯞꯇ ꯅꯣꯡꯃ ꯊꯝꯅꯤꯀꯣ ꯑꯗꯨꯒ ꯊꯥꯗꯣꯛꯄꯗ ꯄꯩꯁꯥ ꯈꯔꯃꯨꯛ ꯆꯥꯍꯧꯅꯤꯀꯣ ꯁꯛꯇꯥꯁꯤꯒꯤ ꯄꯩꯁꯥꯅ ꯆꯥꯕ ꯑꯆꯥꯄꯣꯠꯇꯣ ꯄꯨꯛꯀ ꯌꯦꯛꯇꯧ ꯃꯥꯜꯂꯦ ꯁꯦ ꯅꯣꯏꯁꯨ ꯂꯣꯏ ꯆꯪꯉꯣꯁꯦ ꯌꯥꯔꯤꯁꯦ ꯒꯦꯠꯁꯦ ꯂꯣꯜꯂꯒꯦ ꯏꯕꯨꯡꯉꯣ ꯍꯟꯕꯤꯔꯣ ꯃꯄꯨꯝ ꯊꯤꯠꯈꯩ ꯁꯥꯎꯔꯝꯂꯒ ꯎꯄꯥꯏ ꯂꯩꯇ ꯍꯟꯈ꯭ꯔꯦ ꯍꯣꯏ ꯃꯥꯁꯨ ꯏꯀꯥꯏꯐꯝꯗꯤ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈ꯭ꯔꯕ ꯑꯅꯤꯗ ꯑꯇꯣꯞꯄ ꯃꯤꯒꯤ ꯋꯥꯈꯜ ꯆꯪꯈꯤꯗꯕꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯕꯅꯤ ꯗꯣꯔꯦꯟꯅ ꯅꯃꯥꯡꯗ ꯂꯟꯖꯧ ꯇꯥꯔꯁꯨ ꯀꯔꯤꯝꯇ ꯄꯥꯈꯠꯇ꯭ꯔꯦꯅꯦ ꯉꯁꯥꯏꯗ ꯃꯃꯥ ꯂꯥꯛꯇꯨꯅ ꯁꯥꯎꯔꯝꯕꯁꯨ ꯅꯪ ꯏꯀꯥꯏꯕ ꯐꯥꯎꯗ꯭ꯔꯦꯕ ꯑꯁ ꯑꯃꯨꯛꯇ ꯍꯟꯇꯣꯛꯎꯁꯦ ꯉꯥꯏꯍꯥꯛꯇ ꯀꯦꯈꯤꯒꯦ ꯍꯣꯔꯦꯟꯅꯦ ꯏꯃꯧ ꯑꯇꯣꯝꯕꯤ ꯊꯤꯜꯂꯝꯗꯥꯏꯗ ꯑꯃꯨꯛ ꯔꯤꯇꯆ ꯇꯧꯒꯦ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤ ꯇꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯩꯃ ꯃꯧ ꯊꯤꯟꯕ ꯆꯠꯇꯣꯏꯅꯦ ꯍꯥꯏꯁꯤꯗꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕ ꯃꯤꯗꯣ ꯎꯅꯗꯨꯅ ꯑꯃꯨꯛ ꯊꯦꯝꯃꯨꯗꯣꯏꯅꯤ ꯏꯃꯥꯡꯗ ꯇꯥꯕ ꯂꯥꯟꯖꯥꯎ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯀꯤꯗꯅ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯣ ꯅꯕꯦꯝꯃ ꯑꯩꯅ ꯑꯇꯇꯥꯏ ꯑꯣꯏꯅ ꯃꯥꯏꯄꯨꯅꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯤ ꯅꯪꯅ ꯏꯟꯊꯤꯅ ꯈꯨꯝꯕ ꯍꯥꯏꯁꯤ ꯅꯣꯡꯇ ꯌꯥꯎꯗꯦꯅꯦꯀꯣ ꯀꯔꯝ ꯍꯥꯏꯅꯅꯤ ꯅꯪꯁꯦ ꯅꯨꯡꯉꯥꯏꯔꯦ ꯏꯈꯨꯠ ꯆꯥꯕ ꯏꯃꯧ ꯉꯥꯛꯇ ꯐꯪꯉꯤ ꯑꯍꯜꯅ ꯍꯦꯟꯗꯦ ꯑꯇꯣꯝꯕꯤꯅ ꯇꯥꯗꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦꯗ ꯑꯩꯗꯤ ꯅꯪꯅ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯖꯔꯗꯤ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯍꯣꯡꯗꯕ ꯌꯥꯗꯦꯅ ꯇꯛꯁꯤꯟꯕ ꯅꯠꯇꯅ ꯐꯔꯦꯗ ꯑꯉꯥꯡ ꯃꯁꯦꯜꯁꯨ ꯌꯥꯅꯔꯦ ꯏꯃꯨꯡ ꯃꯁꯦꯟꯁꯨ ꯍꯥꯟꯅ ꯈꯪꯅꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯤꯇ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯈꯪꯉꯦ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯃꯄꯥꯟꯗꯅꯦ ꯗꯦꯕꯤꯠꯀ ꯂꯥꯛꯄꯒ ꯂꯩꯍꯧꯔꯤꯗꯨꯁꯨ ꯀꯩꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯕꯤꯌꯨ ꯆꯥꯛꯀ ꯆꯥꯔ ꯍꯟꯗꯧꯅꯦꯅ ꯍꯥꯏꯌꯨꯀꯣ ꯅꯨꯄꯤ ꯆꯦꯟꯕꯗꯤ ꯃꯈꯣꯏꯅꯤꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ ꯃꯌꯥꯝꯕꯒ ꯋꯥꯔꯤ ꯁꯥꯍꯧꯕꯅꯤ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯀꯩꯅꯣ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯅꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯕꯣ ꯒꯥꯔꯤ ꯋꯥꯏꯕ ꯈꯣꯠꯄ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯁꯨꯝ ꯍꯥꯏꯅꯗ꯭ꯔꯤꯉꯩ ꯌꯥꯗꯗꯧꯅ ꯂꯥꯛꯄꯒ ꯗꯦꯕꯤꯠꯀꯁꯨ ꯒꯥꯔꯤ ꯌꯥꯎꯔꯛꯄꯅꯤꯅꯦ ꯅꯆꯥꯅꯤꯄꯥ ꯑꯍꯜꯒꯤ ꯒꯥꯔꯤꯒ ꯑꯩꯒꯤ ꯒꯥꯔꯤꯒ ꯃꯔꯤ ꯌꯥꯔꯦ ꯀꯩꯅꯣ ꯅꯨꯄꯤ ꯊꯤꯟꯕꯕꯨ ꯈꯨꯝꯄꯥꯛ ꯑꯃ ꯆꯠꯀꯗ꯭ꯔꯣ
ꯑꯩꯗꯤꯅꯦ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯏꯃꯧ ꯊꯤꯟꯕ ꯆꯠꯄꯒꯤ ꯑꯩꯗꯤ ꯇꯞ ꯇꯥꯡꯈꯩꯁꯨ ꯀꯤꯕ ꯍꯧꯔꯨꯔꯦ ꯑꯁ ꯑꯃꯨꯛ ꯀꯞꯄ ꯇꯥꯔꯤꯕꯣ ꯍꯧꯖꯤꯛꯄꯣ ꯍꯥꯏ ꯌꯥꯔꯦ ꯀꯞꯄꯅꯨ ꯅꯅꯥꯏ ꯐꯅꯕ ꯁꯤꯜꯂꯒꯦꯀꯣ ꯁꯤꯗꯅꯦ ꯑꯩꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏꯁꯦ ꯊꯥꯒꯠꯂ ꯇꯤꯀꯤ ꯄꯤꯖꯕ ꯅꯠꯇꯦ ꯄꯥꯈꯣꯟ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯅꯤ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯆꯦꯟꯗꯅ ꯀꯅꯥꯅ ꯆꯦꯟꯒꯅꯤ ꯏꯔꯥꯡ ꯊꯣꯛꯅꯤ ꯃꯃꯥ ꯀꯤꯗ꯭ꯔꯕꯅꯤꯅ ꯃꯆꯥꯗꯤ ꯀꯗꯥꯏ ꯀꯤꯔꯅꯤ ꯆꯠꯂꯝꯗꯥꯏꯒꯤ ꯂꯣꯏꯁꯤꯟꯐꯝ ꯈꯪꯕ ꯅꯠꯇꯦ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕꯅꯤꯅ ꯔꯥꯁꯕꯤꯔꯅ ꯆꯟꯗꯣꯟ ꯑꯁꯥꯡꯕ ꯊꯤꯟꯗꯣꯏꯗꯣ ꯅꯠꯇꯦ ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯣ ꯃꯃꯥꯗ ꯍꯥꯏꯌꯨꯔꯣ ꯁꯨꯝ ꯌꯦꯡꯕꯁꯦ ꯅꯪ ꯎꯔꯒ ꯑꯩ ꯂꯦꯛꯊꯒꯦ ꯇꯧꯏꯀꯣ ꯑꯩꯕꯨ ꯀ꯭ꯂꯣꯔꯣꯐꯣꯝ ꯑꯣꯏꯅ ꯎꯔꯕꯣ ꯂꯦꯛꯊꯒꯦ ꯇꯧꯏ ꯀꯥꯏꯅ ꯅꯣꯡꯇ ꯐꯖꯅ ꯑꯝꯇ ꯍꯦꯛ ꯍꯥꯏꯕꯤꯗꯦ ꯁꯨꯝ ꯂꯦꯛꯊꯗꯧꯔꯦ ꯍꯥꯏꯕꯅꯤ ꯁꯝꯕꯜꯒ ꯄꯨꯟꯕꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯁ ꯅꯪ ꯍꯟꯈ꯭ꯔꯅꯨ ꯅꯪ ꯂꯩꯇꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ ꯋꯥꯒꯅꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯗꯣꯏꯅꯤ ꯅꯈꯣꯏ ꯃꯥꯅ ꯌꯥꯗꯦꯅ ꯊꯤꯡꯉꯗꯤ ꯀꯝꯗꯧꯕ ꯃꯥꯏ ꯃꯑꯣꯡꯗꯨꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯁꯨ ꯍꯥꯏꯗꯤ ꯀꯩ ꯊꯃꯣꯏ ꯑꯅꯤꯅ ꯃꯪꯈꯤꯕ ꯅꯨꯡꯁꯤ ꯃꯪꯂꯥꯟꯗꯣ ꯃꯪꯐꯥꯎꯅꯔꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯥꯏꯕꯪ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯁꯥꯎꯔꯅꯣꯅ ꯍꯥꯏꯗꯣꯏꯕ ꯅꯪꯁꯤꯕꯨ ꯀ꯭ꯂꯣꯔꯣꯐꯣꯝ ꯃꯈꯜ ꯑꯃꯔꯣ ꯑꯃꯨꯛꯁꯨ ꯂꯦꯛꯊꯗꯧꯔꯦ ꯑꯩꯅꯦ ꯑꯁ ꯅꯨꯡꯁꯤꯕꯅ ꯇꯧꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯉꯥꯎꯔꯦ ꯌꯥꯔꯦꯁꯦ ꯆꯦ ꯆꯪꯉꯛꯑꯅꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯕꯗꯤ ꯌꯥꯕꯅꯤꯀꯣ ꯑꯩ ꯅꯪ ꯆꯪꯗꯣꯏꯅꯤ ꯏꯀꯥꯏꯀꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯃꯥꯡꯗ ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯅꯤꯡꯕꯅꯤ ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯂꯩꯔꯤꯅꯤ ꯑꯣ ꯑꯩꯁꯦ ꯅꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ ꯐꯔꯤ ꯀꯩꯅꯣ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯄꯤꯔꯣꯏꯅ ꯑꯌꯥ ꯌꯥꯏ ꯁꯥꯎꯔꯕꯣ ꯁꯥꯎꯗꯤ ꯏꯇꯩꯃ ꯆꯪꯍꯜꯂꯛꯀꯦ ꯅꯇꯣꯝꯇ ꯂꯣꯏꯁꯤꯟꯕ ꯑꯣꯏꯔꯔꯣꯏ ꯁꯥꯎꯗꯦ ꯍꯥꯏꯔꯝꯃꯣꯕ ꯍꯣꯔꯦꯟ ꯅꯪ ꯆꯠꯂꯝꯗꯥꯏꯗ ꯑꯩꯒ ꯎꯅꯈꯤꯅꯤꯗꯅ ꯑꯗꯨꯗ ꯁꯥꯎꯗꯦꯗꯣ ꯍꯥꯏꯔꯒꯦ ꯃꯆꯦ ꯆꯪꯉꯛꯇꯨꯅ ꯃꯥꯅ ꯂꯣꯏꯁꯤꯟꯕꯗꯣ ꯌꯦꯡꯁꯤꯟꯕꯤꯔꯤ ꯊꯣꯏꯗꯣꯛꯅ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯔꯨꯗꯦ ꯃꯁꯥꯅ ꯄꯥꯝꯅ ꯂꯥꯛꯂꯕꯅꯤꯅ ꯇꯣꯝꯕꯤ ꯌꯨꯝꯗꯅꯦ ꯁꯥꯔꯇꯤꯀꯦꯟꯒ ꯏꯟꯗꯣꯝꯆꯥꯒ ꯂꯥꯛꯑꯝꯃꯦ ꯍꯥꯏ ꯃꯣꯏꯁꯨ ꯃꯤꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯇꯥꯏꯅ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯦ ꯁꯥꯔꯕꯣ ꯁꯣꯝꯗꯒꯤ ꯇꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯪꯅꯕ ꯃꯁꯦꯜ ꯉꯥꯛꯇꯅꯤꯅ ꯏꯃꯥꯅ ꯁꯥꯎꯗꯅ ꯀꯩꯅꯣ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯃꯆꯥ ꯅꯤꯉꯣꯜ ꯁꯛꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯤꯒꯦꯅ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯆꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯂꯥꯜꯂꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯝꯗꯕ ꯅꯨꯄꯥꯗꯨꯒ ꯂꯩꯔꯒ ꯀꯞꯇꯣꯏ ꯁꯔꯨꯛ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯀ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯁꯨ ꯂꯩꯃꯤꯟꯅꯒꯦꯅ ꯈꯜꯂꯤ ꯍꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯅꯪꯅ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯏꯃꯥꯁꯨ ꯁꯥꯎꯕꯒꯤ ꯑꯗꯨ ꯈꯥꯏꯔꯤꯕꯅꯤ ꯑꯩ ꯑꯃꯨꯛ ꯇꯞꯅ ꯊꯦꯝꯒꯦ ꯑꯩ ꯑꯃꯨꯛꯁꯨ ꯌꯥꯝ ꯏꯀꯥꯏ ꯂꯩꯀꯥꯏ ꯃꯤꯅ ꯀꯩ ꯍꯥꯏꯅꯈꯤꯅꯤ ꯍꯥꯟꯅ ꯈꯜꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯑꯗꯨ ꯆꯦ ꯏꯃꯥꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯕ꯭ꯔꯣ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯕꯅꯦ ꯏꯃꯥꯗꯤ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯅ ꯃꯐꯤꯒ ꯑꯝꯇ ꯍꯣꯡꯗꯅ ꯂꯩ ꯍꯥꯏ ꯇꯥꯃꯣꯅꯁꯨ ꯉꯥꯡꯉ ꯃꯥꯜꯂꯦ ꯍꯥꯟꯅꯗꯤ ꯆꯩꯍꯧꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯆꯤꯟꯇꯥ ꯇꯧꯋꯦꯅ ꯍꯥꯟꯅ ꯍꯥꯏꯗꯣꯛꯑꯒꯦꯅ ꯈꯟꯈꯤꯕꯅꯤ ꯐꯔꯦꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯃꯛꯄ ꯑꯣꯏꯔꯝꯃꯅꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯃꯃꯥꯅꯁꯨ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯔꯅꯤ ꯈꯟꯖꯕꯗꯅꯦ ꯌꯥꯝ ꯍꯔꯥꯎꯔꯤꯕꯅꯤ ꯑꯗꯣ ꯆꯦ ꯆꯟꯗꯣꯟ ꯑꯁꯥꯡꯕꯤ ꯑꯝꯇ ꯊꯤꯟꯕꯤꯌꯨ ꯊꯕꯛ ꯅꯣꯝꯕꯗꯤ ꯂꯥꯏꯔꯗꯅ ꯆꯟꯗꯣꯟ ꯊꯤꯟꯕꯁꯨ ꯍꯩꯇꯕ ꯅꯪꯅ ꯌꯨꯝ ꯄꯥꯟꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯏꯗ ꯏꯁ ꯆꯦꯒ ꯄꯨꯟꯅ ꯂꯩꯗꯣꯏꯅꯤ ꯅꯍꯥꯟꯋꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯥꯏꯔꯒ ꯊꯕꯛ ꯂꯩꯊꯣꯛꯄꯒꯤ ꯐꯤꯕꯝꯗꯣ ꯑꯃꯨꯛ ꯇꯧꯗꯣꯏꯔꯕ ꯏꯁ ꯀꯩꯁꯨ ꯇꯧꯕꯤꯔꯣꯏꯀꯣ ꯍꯣꯔꯦꯟ ꯊꯣꯛꯑꯝꯗꯥꯏꯗꯅꯦ ꯊꯣꯏꯕꯗ ꯈꯨꯔꯨꯝꯕ ꯀꯥꯎꯅꯨꯀꯣ ꯌꯨꯝꯒꯤ ꯏꯁꯣꯔꯗꯁꯨ ꯑꯗꯨꯒ ꯄꯥꯕꯨꯡꯒ ꯃꯃꯥꯒꯗꯁꯨ ꯍꯣꯏ ꯆꯦ ꯏꯇꯩꯃ ꯑꯩ ꯑꯝꯇ ꯆꯪꯉꯛꯀꯦ ꯌꯥꯒꯗ꯭ꯔꯥ ꯑꯁ ꯀꯥꯔꯟꯗꯤ ꯆꯪꯉꯣ ꯊꯣꯏꯕ ꯑꯩꯁꯦ ꯏꯇꯩꯃꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯕꯅꯦ ꯇꯥꯃꯣ ꯂꯩꯕꯗꯨꯗ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕ ꯁꯥꯎꯔꯛꯇꯧꯁꯨ ꯃꯥꯟꯕ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯄꯒꯤ ꯆꯦꯟ ꯆꯣꯡ ꯇꯧꯕꯅꯦ ꯁꯤꯗ ꯁꯥꯎꯐꯝ ꯊꯣꯛꯇꯦꯅ ꯑꯗꯣ ꯍꯣꯔꯦꯟ ꯌꯨꯝꯗ ꯃꯥꯕꯨ ꯊꯤꯟꯕ ꯆꯠꯄꯗ ꯂꯨꯍꯣꯡꯕꯗꯣ ꯈꯤꯇꯪ ꯊꯨꯅꯕ ꯍꯥꯏꯕꯤꯌꯨꯀꯣ ꯑꯎꯟꯄꯣꯠꯀ ꯑꯝꯇ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯏ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯁꯣꯏꯗ꯭ꯔꯗꯤ ꯌꯥꯔꯦꯗ ꯌꯥꯏ ꯆꯦꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯩꯒꯤꯁꯨ ꯏꯇꯩꯃꯅꯤ ꯀꯩ ꯈꯪꯗꯅ ꯏꯇꯩꯃꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯒ BACꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ 5ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯥꯛꯈꯤꯕꯗꯣ ꯆꯦ ꯑꯝꯇ ꯍꯥꯏꯌꯣꯕ ꯂꯩꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯥꯁꯨ ꯋꯥ ꯍꯥꯏꯅꯤꯡ ꯇꯧꯔꯤꯅꯤ ꯑꯗꯣ ꯊꯣꯏꯕ ꯋꯥ ꯑꯃ ꯍꯪꯗꯧꯗꯤ ꯂꯩꯀꯣ ꯍꯪꯉꯣ ꯏꯇꯩꯃ ꯌꯥꯔꯣꯏꯕꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ SMS ꯑꯃ ꯂꯥꯛꯏꯁꯦ ꯅꯪꯅ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯏꯇꯩꯃ ꯑꯩꯅ ꯃꯉꯣꯟꯗ ꯀꯧꯕ ꯃꯤꯡꯅꯦ ꯑꯗꯣ ꯏꯇꯩꯃꯗ ꯊꯥꯕ ꯃꯇꯥꯡꯗꯣ ꯑꯩꯅ ꯏꯁꯥ ꯉꯝꯗꯕ ꯃꯇꯥꯡꯗꯣ ꯑꯣꯏꯔꯝꯅꯤ
ꯑꯁ ꯑꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯌꯥꯔꯕꯅꯤ ꯑꯩꯅ ꯄꯪꯍꯧꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯄꯪꯕ ꯅꯠꯇꯦꯗ ꯈꯪꯗꯕꯅꯤ ꯑꯗꯣ ꯏꯇꯩꯃ ꯍꯩꯖꯤꯡ ꯈꯔꯥꯏꯗꯣ ꯃꯌꯥꯝꯗꯩ ꯍꯦꯟꯅ ꯆꯥꯎꯅ ꯇꯧꯁꯤꯀꯣ ꯕꯣꯛꯁ ꯑꯆꯧꯕ ꯍꯥꯞꯁꯤꯀꯣ ꯀꯩ ꯍꯥꯞꯁꯦꯕ ꯑꯩ ꯍꯣꯔꯦꯟ ꯍꯧꯗꯣꯛꯂꯝꯒꯦ ꯕꯣꯛꯁ ꯆꯥꯎꯍꯟꯗꯣꯏꯅꯤꯅ ꯈꯣꯡꯅꯦꯠꯀꯨꯝꯕ WTꯒꯨꯝꯕ ꯕꯟꯒꯨꯝꯕ ꯑꯗꯩꯗꯤ ꯈꯪꯗꯦ ꯑꯆꯧꯕꯗꯣ ꯑꯗꯨꯝ ꯍꯥꯞꯄꯁꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯍꯧꯖꯤꯛꯇꯤꯅꯦ ꯕꯣꯛꯁ ꯆꯥꯎꯔꯤꯈꯩ ꯐꯖꯩ ꯍꯥꯏꯅꯗꯥꯏꯅꯦ ꯑꯩꯈꯣꯏꯁꯨ ꯑꯆꯧꯕ ꯃꯌꯥꯝꯅꯁꯨ ꯇꯧꯅꯗꯕ ꯇꯧꯗꯣꯏꯅꯤ ꯀꯩꯅꯣ ꯑꯗꯨ ꯆꯥꯔꯒ ꯃꯕꯨꯛ ꯊꯟꯗꯕ ꯀꯥꯏ ꯄꯤꯛ ꯊꯟꯗꯣꯏꯅꯤ ꯍꯣꯏ ꯏꯇꯩꯃ ꯍꯥꯏꯔꯝꯃꯒꯦꯀꯣ ꯇꯣ ꯏꯇꯩꯃꯁꯨ ꯅꯣꯏꯁꯦ ꯄꯥꯝꯖꯔꯦ ꯍꯥꯏꯅꯤꯅꯦ ꯅꯪ ꯀꯩ ꯈꯪꯗꯅ ꯐꯔꯦ ꯏꯇꯩꯃ ꯑꯩ ꯃꯄꯥꯟꯗ ꯑꯃꯨꯛ ꯂꯩꯔꯨꯈꯤꯒꯦ ꯆꯦ ꯃꯥꯅ ꯍꯥꯏꯁꯦ ꯇꯧꯅꯨꯀꯣ ꯃꯤꯅ ꯅꯣꯛꯄ ꯇꯥꯔꯦ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯌꯥꯅꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯅꯤꯇꯤꯅ ꯂꯣꯏꯁꯤꯜꯂꯤꯗꯣ ꯃꯆꯦꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ